Wang chauba kuchu ngauba khakna phajaba natte murabasu rasi leirabadi nupagidi yamna phajai haina hainai. Achumba oira male wafam ase. Thariki macha nupa naitom yauba Luhenba kai henna wangma natrabasu nupa ama oibagi changchatta wangi. Kai henna ngauba kuchu natrabasu rasi yamna leirame. Masigi mathakta mahak suba noma yamna kali. Mamagidama yamna wazai. Imungi yamna khali. Mapa chauba makhoi anina hotnabada imung asi yamna waba makti natri. Ina kaira khunmasu nati. Chaba thakpa wataba imung amakhakni. Mapa macha ani du labukta laurang suba halaktuna waraduna mangon machi aduda laikhom laina itei teiduna leiri. Imung degi mama tharikna ising puthoktuna thoraklami. Mahaki loinabina puthorakliba ising adu pena thaktuna asumna hairei chaubana. Hai mama hayengdagidi nacha pakhang asiga ai labuk chapminabaga ngamaroi. Thabak subamga amata khangde. Mapagi wahay asida khangi mapana hainingliba wari asi karino. Aduna mamana khumdringai mana oina tap oktuna khumi. Yari baba karando ngangano talle hanjin hanjin sungangduna leirani. Chauba noktuna. Sibu kayamuk yamna kaiba wanone ha. Namada haibadi akaiba leitabra haina ipana khalida. Karigumba mathokle manungda wa amadi leiri. Sanariba mapa machagi wari asida aduna mama oiribido nokmi tauna asumna hairei. Kari wano napana chana khoi anina thainaribadubo. Hayune madaso imasu khangi. Moi baba nachanupa se kadaure haibano hayo. Luhenba mamayado nakan amada laithoktuna lay. Chauba noktuna magi loinabida pautamjay. Asum tawbani mama. Nacha ase chauraklabanina lore amuk taiba. Nupi macha magum pakhang laknaba dugumna laisabi macha mayama sina icha asida kaubu korokpani huibu khongokpani michi dum khachilakpani lore. Nokjay mapurebana hariba wari adu tabada thari. Nungsina macha nupa rasi leiba aduda amukso nokjaydo hairakli mahakso asumna. Adubudi mama aina pokpa machani rasi pumba haithaduna poklabani karigidi ngaurido. Laisabi mayam asina ha kanade icha asidi. Laisabi mayam adugi marakta ichana pamba mahita khanduna nungsino imana yai. Icha nupa matomtani chauna luhung kaidungbini. Machagi asada mama mapa makhoina hinjabani. Hairakliba mamagi wada Luhenba nokjay mabukningda apenba pokjay. Asumna ngaiha mangon aduda phagi taunaduna leiramlaga magi mathau taunarami. Mapa machani aduna chak chanaba saithaba chatlami aduga mama oiribi mahakna chak ising chanaba prap thorangduna hotnajay. Mamang laikai mangau thibada lamjat phajadabada laikai pumbana khangnariba machanupa adubu sasan phuba chaibagumna mapa mahakna matang icha chadana warak ibani saduna sumang aduda pakhang macha pharabadubu phuri. Mapa macha animak mihungi wadi jat thibani. Amana amagi magun khangnabani. Asawani hairabadi amana hindi amana tadi. Mapana phuri hairabadi tumina laithokpa tawdi. Masu masamau phari matagum kai tarana changduna charabasu loiban nairoidaba mapangan adu muktuna lay. Machagi asiguma matawda hena khoi saunaduna hena machaba phuribani. Tawgano siba tare haiduna khamasu ngamda. Mama oiribi mahakna mapi irachen mihun jangan chanjumnana thak ni mapa machagi kum haibo yengduna leiri laptakna. Haibaga tawbaga na chungda macha oiriba tolet makhau ipong na khummi asawba khonjenda. Hat ke sohalo. Ipana pengani bo hairabadi. Nacha aina khankrabadi khankre. Aidi songtaw tawre. Tawgi khalambani. Ipagina taw aduna hena tawningma pokhidre. Asumna chaba ining thunganda sepa machatam handa. Apamba ningma mata thungaloidaba oirabadi. Karigi aibu pokpiramibano ha. Aibu angang oringada hatokpiramba yadabra. Lukhoi machana asumna machin khumlakpa sida tasena achakpa maida gi haibagum thokle. Aduna pairiba chai aduna machagi dubdup lauraba manangan aduda sapu kana pui. Aduga hairi mahakso asawa sakphamda khondada nongsa amagum. He nanguma ngangna aigi sinthakta khumba saine ha
ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯄꯥꯅꯤ ꯀꯔꯤꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗ꯭ꯔꯤ ꯍꯥ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯁꯦ ꯑꯁꯤꯒꯨꯝꯕ ꯎꯍꯟꯅꯤꯡꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯅꯕ꯭ꯔꯣ ꯍꯥ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯃꯆꯥꯗ ꯍꯟꯖꯤꯟꯅ ꯐꯨꯖꯜꯂꯤ ꯇꯨꯃꯤꯟꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯁꯤꯡꯅꯕ ꯁꯣꯏꯗꯅ ꯌꯥꯎꯔꯅꯤ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯒꯤ ꯆꯩ ꯑꯗꯨ ꯃꯨꯟꯅ ꯃꯨꯟꯅ ꯍꯥꯏ ꯌꯥꯔꯦꯁꯦ ꯃꯣꯏ ꯕꯕꯥꯁꯨ ꯈꯔ ꯐꯨꯔꯕꯗꯤ ꯅꯆꯥꯁꯦ ꯁꯤꯕ ꯇꯥꯔꯦ ꯁꯣꯏꯗꯅ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯇꯥꯗꯦ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯨꯈꯣꯏ ꯃꯆꯥ ꯋꯥꯔꯛꯄꯗ ꯌꯦꯡꯁꯤꯜꯂꯤ ꯃꯆꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯊꯧꯕꯥꯟꯗꯣꯡ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯌꯩꯕ꯭ꯔꯥ ꯃꯄꯥꯅꯤ ꯏꯆꯥ ꯋꯥꯔꯛ ꯋꯥꯇꯦꯝꯕꯕꯨ ꯁꯤꯅꯕ ꯐꯨꯒꯗ꯭ꯔꯥ ꯍꯥ ꯃꯃꯥ ꯅꯆꯥꯒꯤ ꯍꯛꯀꯟ ꯌꯥꯝꯅ ꯆꯪꯅꯤꯡꯕ꯭ꯔꯥ ꯅꯪ ꯑꯣꯏꯅ ꯉꯁꯤ ꯁꯣꯏꯔꯣꯀꯣ ꯃꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯗꯧꯔꯤ ꯈꯪꯉꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯐꯨꯔꯤꯕ ꯇꯝꯐꯥ ꯅꯤꯡꯅꯤꯛ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯈꯔ ꯆꯩꯔꯕꯗꯤ ꯌꯥꯔꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯃꯤꯃꯥꯡ ꯊꯣꯛꯅ ꯃꯆꯥ ꯋꯥꯔꯛꯏ ꯍꯥꯏꯈꯤꯕ ꯇꯥꯔꯦ ꯃꯣꯏ ꯕꯕꯥ ꯑꯗꯨꯅ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯕꯒꯦ ꯂꯨꯈꯣꯏ ꯁꯥꯎꯅ ꯂꯩꯃꯥꯏꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩꯗꯨ ꯊꯥꯗꯔꯝꯗꯨꯅ ꯃꯆꯥꯗ ꯑꯃꯨꯛꯇꯪ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯍꯟꯗꯦ ꯇꯣꯂꯦꯟ ꯃꯄꯥꯅ ꯆꯪꯈꯤꯕꯗꯨ ꯃꯨꯟꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯍꯥ ꯇꯍꯥ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯔꯥꯏꯗ ꯁꯣꯛꯄ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯍꯛꯆꯥꯡꯕꯨ ꯄꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ ꯃꯃꯥꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤꯕꯗꯨ ꯊꯧꯁꯥꯗꯦ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯏꯟꯊꯣꯔꯛꯏ ꯃꯆꯥꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯇꯝꯐꯥ ꯍꯥꯏꯔꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯃꯥꯗꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯍꯦꯟꯈꯤꯗꯨꯅ ꯑꯁꯨꯝꯅ ꯁꯥꯎꯔꯥꯡꯅꯅ ꯉꯪꯗꯨꯅ ꯏꯄꯥ ꯑꯣꯏꯔꯝꯕꯒꯤ ꯌꯥ ꯆꯤꯛꯇꯨꯅ ꯂꯩꯔꯕꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯏꯈꯨꯠ ꯑꯁꯤꯅ ꯍꯥꯠꯂꯗꯕꯅꯤ ꯃꯆꯥꯅ ꯌꯥꯔꯛꯇ ꯉꯪꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯃꯆꯥꯗ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯍꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯁꯦ ꯅꯄꯥꯅꯤꯅꯦ ꯅꯪꯕꯨ ꯅꯄꯥꯅ ꯐꯍꯟꯅꯤꯡꯗꯨꯅ ꯈꯔ ꯋꯥꯔꯛꯄꯗ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥ ꯇꯣꯂꯦꯟ ꯃꯃꯥꯗ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯈꯔ ꯀꯥ ꯍꯦꯜꯂꯤ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯋꯥꯍꯩ ꯑꯁꯤ ꯃꯃꯥꯗ ꯍꯥꯏꯔꯝꯗꯨꯅ ꯊꯧꯁꯥꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨꯕꯨ ꯂꯥꯎꯗꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯍꯥꯏꯖꯍꯧꯏ ꯍꯩ ꯀꯔꯥꯏꯗꯅꯣ ꯃꯁꯤꯕꯣ ꯉꯥꯏꯈꯣꯅꯦ ꯏꯃꯨꯡꯗ ꯆꯪꯉꯛꯈꯣꯅꯦ ꯇꯣꯂꯦꯟ ꯏꯃꯥꯒꯤ ꯇꯣꯂꯦꯟ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ ꯃꯆꯥ ꯑꯣꯏꯔꯤꯕꯗꯣ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯥ ꯄꯣꯛꯆꯩ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯐꯪꯗ꯭ꯔꯤ ꯅꯤꯡꯉꯝꯗꯕꯅ ꯊꯜꯂꯤ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯗꯨꯅ ꯇꯥꯏꯅꯒꯅꯤ ꯉꯥꯏꯍꯥꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯕ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯩ ꯃꯣꯏ ꯕꯕꯥ ꯀꯔꯥꯏꯗ ꯂꯩꯒꯦ ꯃꯣꯏ ꯕꯕꯥ ꯀꯧꯗꯅ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯊꯣꯔꯛꯂꯦ ꯎꯔꯦ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯁꯨꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯀꯧꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯤꯕꯗꯨꯗ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯌꯥꯗ꯭ꯔꯦ ꯂꯧꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯇꯣꯛꯄꯤꯔꯣ ꯌꯥꯗ꯭ꯔꯣ ꯑꯉꯥꯡꯒ ꯍꯦꯛ ꯃꯥꯟꯅꯩ ꯃꯣꯏ ꯕꯕꯥꯁꯨ ꯐꯔꯝꯂꯅꯤ ꯅꯆꯥꯁꯦ ꯁꯥꯎꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯁꯤꯅ ꯍꯟꯖꯤꯜꯂꯛꯄ ꯅꯥꯏꯔꯔꯣꯏ ꯑꯃꯨꯛ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯋꯥꯍꯩ ꯑꯗꯨꯅ ꯂꯦꯞꯍꯜꯂꯦ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯈꯨꯝꯃꯤ ꯀꯔꯤꯒꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯆꯩꯊꯦꯡꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯁꯦ ꯊꯣꯡꯒꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯇ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯔꯅꯤ ꯌꯨꯝ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛꯇ ꯂꯩꯒꯦ ꯃꯥ ꯑꯃ ꯂꯩꯔꯦꯅ ꯏꯃꯨꯡ ꯑꯁꯦ ꯍꯦꯟꯅ ꯋꯥꯏ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯐꯝꯁꯦ ꯀꯔꯥꯏꯗꯅꯣ ꯂꯩꯇꯦ ꯃꯤꯃꯥꯡꯗ ꯏꯀꯥꯏ ꯇꯝꯐꯥ ꯇꯞꯅ ꯐꯠꯇꯦ ꯏꯀꯥꯏ ꯍꯥꯏꯗꯨꯅꯁꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯐꯠꯇ꯭ꯔꯤꯕꯗꯣ ꯏꯆꯥꯅꯤ ꯃꯣꯏ ꯕꯕꯥ ꯑꯅꯝ ꯈꯔ ꯀꯜꯂꯤ ꯍꯥꯏꯔꯕꯗꯤ ꯈꯔꯇꯁꯨ ꯃꯥꯟꯅꯕꯤꯔꯣꯅ ꯀꯩꯗꯧꯔꯒꯦ ꯊꯦꯝꯗꯨꯅ ꯌꯦꯡꯉꯁꯦ ꯍꯥꯏꯕ ꯅꯄꯥ ꯅꯆꯥꯒꯤ ꯃꯔꯛꯇ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯀꯣꯛꯀ ꯉꯥꯎꯔꯦꯀꯣ ꯃꯤꯃꯥꯡꯁꯨ ꯊꯣꯛꯄ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯍꯤꯡꯒꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯂꯨꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯁꯥꯎꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯇꯣꯂꯦꯟ ꯈꯨꯟꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ
Mama mapana ngasi fauba aningba pambada thunganduna lakpana khajik maning thungdabada yamna sauningi amadi yamna pendido asina maram oiraga yamna ningamdana tumina lay. Thangnaba khulda phi hauwa chatluba leisabi machimana makhoi ahumdo noktuna wari kaya saduna lai. Machimana ahum ado laikaida phajabada maming chatli. Mama lukhrabina yoglai adubo machimana makhoina gyan taba wakhan phabana imung adu yamna nungai ingna leirami. Laikai gi ahal singna makhoibu mamau oijarage haiduna toina hairami adubo makhoi ahumna amata yaramdedo. Melai nurai piyainu machimanauni machi ahalna phi sarabadi manauna langchak chai. Amana yumi kumnum pumatawi. Amana amagi mateng tawduna nungani leirami. Mamaso macha singi matengna yamna nungani leijarami. Tumina phamduna leiramba tolen masak matau phajabi leisabi ahumna lakpadu ubada masagi phibam adu semjilli aduga phamduna leirambadagi tapna hawalaktuna laklibi makhoibu yengduna leijarami. Momon ka tawduna asumna soli. Makhoi machimanause loini hi phajaida. Marak asida aigi amata oiba phanglabadi kayada laibak pharadabana kuirabani. Aina sigi matam asibu ngaijarakpa amuktabu laknarugi nupida laknadaba kuiri. Makhoi machimana ahumase laknaduna aigi asawase phabra amukta yengi. Haina phamduna leirambadagi phuk hawgatuna nupi ahumduna chatliba adomda ikaiba puma thadoktuna laklammi aduga tungda tapna inaduna leisabi ahumbu karai chatlubano onthokna su phajaida nakhoi ahumse. Melai tungdi onthoktabi chatna hairiba adugi pakhom piraklami. Somna haidrabasu aikhoi su khangi aikhoi phajai haiba. Laikai asida aikhoi chirinause loina phajai hai. Phajaba nakhoi ahumaki ming amukta haibiramudana. Laikai ne phajai hairabasu mingdi amata khangdi amukta haibiyuna. Nuraina amuk khummi. Pakhang nangna hairaga leisabi aikhoina irailaina hekta pakhom piradrane. Kanano karino su khangdaba. Ngasita thengnaraga karamna hekta aikhoigi mingbu hairasige. Asi haiduna amu nokfeka tawi. Machimana ahumdo amana amada yengnaduna nokjai adubu chatpadi lepte. Makoigi safam thokpa suma chatlibani. Hanba kawa leite pakhang lamhema mahaksu makha tana asuma khummi. Ngasita thengnarabasu amuktadi khumukadorage. Mayai thangbidugi oina haibiyu. Magi oina khangningai hakti. Mana hairakliba piyainu buni manaw nupi atombigi maming hanglakpa sida nokjai machi anido makhon thokna. Haisingbada hainaribani piyainu asi makhoi machimana ahum asigi manungda yamna haisingna khumai mawonga mandaba makhai. Nasamna koidune ubada thabak suningdaba lemja chaba mi yamali. Ibungo nangumbada aina aigi ming haigadaba natedo. Chalo aikhoigi tungane inabirakano yengjaningdre mukta. Khautak chai wahai aduda mara leiraba ambagum tolen thanglama khongthang adu leptuna tumina leihawi. Akaiba wa yaudrabasu thamoya sokpa haibadu ehawri. Leisabi makhoi ahumdi thausadana safam thokpa duma chatkirami. Akaiba wahi hairamdrabasu achuma wafam hairamba oibana tumina leihawriba mabuk ningda soli tapna chimba lanadi wahai ama phawba haidido. Aise hek ubada asuma suningdaba mi mala boireko. Ai asumna leirabadi sodan nupi phangarai. Aduna samkoise amukta kaki. Masanana leirabadi thabak sudrabasu suba sudana mankini. Asi khanduna tolen mafam adudagi prap amuk mayumda halaklami. Mayum halakpaga tolen mayum aduda kari tawri. Mamaga mapaga ni karaida lei haiba ma hanna yengda maningda changduna masamakoy da prap kakjay. Mikup khuding machabu senabi mamadi machana halakpadubu khangladuna machagi manakta lai. Machana itha thajadana asuk kuiba matamasi masamakoy ka uyadraduna leibani aduba ngasi itha thajadana kakpa sida ngaksu ngakli amadi harauba sa phawi. Tampha machagi manakta changsinduna asumna hairammi. Hima karino tawriba sibo aidi manga chap hekmanaridana nati sauna thokibaduda kana thengnare. Kana na izagi makoi samnung bumba ka uhaire ibano. Imami sakto amukta unaduna senpirugi. Mama na haibada takhiraba aigi chase namdana gyan tahanbagi. Tolen nokfet tawna khummi. Ima kana nasu kem daharaktida.
ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯤ. ꯃꯥꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯅꯅꯤ ꯅꯆꯥ ꯑꯩꯅ ꯀꯣꯏ ꯁꯝ ꯀꯛꯂꯤꯕꯁꯦ. ꯑꯗꯨꯒ ꯏꯃꯥ, ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯍꯧꯔꯗꯣꯏꯅꯤ. ꯑꯩ ꯂꯝ ꯍꯦꯜꯂꯔꯣই. ꯋꯥꯈꯟ ꯇꯥꯔꯅꯤ ꯏꯃꯥ. ꯑꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯖꯕꯁꯨ. ꯏꯃꯥꯅ ꯉꯥꯏꯔꯤꯕꯁꯦ ꯏꯆꯥꯅ ꯑꯁꯨꯝꯅ ꯋꯥꯈꯟ ꯇꯥꯔꯛꯄꯁꯤꯅꯤ. ꯏꯆꯥꯒꯤ ꯑꯁꯥꯗꯅꯤ ꯅꯃꯥ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ. ꯃꯁꯦ ꯏꯆꯥꯅ ꯀꯥꯎꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ. ꯍꯣꯏꯗ ꯏꯃꯥ, ꯅꯆꯥ ꯅꯨꯄꯥꯅꯤ. ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅ ꯆꯠꯀꯅꯤ ꯀꯩꯗꯧꯔꯕꯒꯦ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ. ꯇꯣꯂꯦꯜ ꯑꯁꯤ ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯁꯥ ꯐꯔꯗꯨꯅ ꯀꯨꯆꯨ ꯉꯧꯔꯒ ꯌꯥꯝꯅ ꯐꯖꯕ ꯃꯤꯗꯥꯅꯤ. ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯝ ꯃꯈꯣꯏ ꯀꯛꯇ꯭ꯔꯗꯨꯅ ꯊꯤꯖꯍꯟꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯤ. ꯃꯁꯥꯒꯤ ꯃꯃꯤ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯃꯃꯣꯟ ꯇꯧꯖꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯒꯠꯇꯨꯅ ꯍꯥꯏꯖꯩ. ꯑꯩꯁꯦ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯕꯗꯤ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ. ꯑꯩꯅ ꯍꯥꯄꯨ ꯆꯨꯅ ꯂꯩꯕꯒꯤ ꯊꯤꯕꯖꯥꯠꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯟꯅꯒꯤ ꯇꯣꯂꯦꯟꯗꯣ ꯑꯣꯏꯔꯛꯂꯒꯦ. ꯑꯩꯒꯤ ꯅꯥꯊꯩꯗꯨꯅ ꯊꯝꯂꯨꯔꯕ ꯑꯩꯒꯤ ꯂꯤꯆꯠ ꯑꯗꯣ ꯆꯠꯄ ꯃꯨꯟꯅ ꯍꯧꯅꯅ ꯍꯧꯔꯒꯦ. ꯋꯥꯡ ꯆꯥꯎꯔꯒ ꯐꯖꯕ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏ. ꯑꯗꯨꯁꯨ ꯃꯉꯥꯎ ꯊꯤꯕꯤ ꯀꯌꯥꯅ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯀꯌꯥꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯃꯉꯥꯏꯔꯦ ꯐꯖꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯊꯦꯛꯇꯨꯅ ꯂꯩ. ꯅꯥꯄꯥꯟ ꯀꯥꯗꯨꯅ ꯂꯩꯕ ꯃꯤꯁꯛꯅꯤ. ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ. ꯊꯥ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯊꯥ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯂꯦꯟ ꯌꯥꯝꯅ ꯍꯣꯡꯂꯤ, ꯑꯣꯜꯂꯤ. ꯅꯨꯄꯤꯁꯨ ꯀꯣꯏꯔꯤ. ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯔꯦꯗꯣ. ꯑꯗꯨꯕꯨ ꯀꯤꯍꯨꯝ ꯃꯃꯤꯠ ꯄꯥꯜꯂꯤꯗꯣ. ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯄꯪꯀꯣꯏꯗ ꯀꯣꯏꯗꯨꯅ ꯅꯨꯄꯤꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕ, ꯆꯥꯊꯣꯛꯄ ꯌꯥꯕ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯆꯩ. ꯅꯨꯄꯤ ꯑꯄꯪꯕꯤꯁꯨ ꯃꯥꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯍꯦꯛ ꯌꯥꯏ. ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯅꯤꯉꯣꯜ 3 ꯄꯣꯛꯄꯤ ꯃꯃꯥꯁꯨ ꯃꯇꯝꯅꯒ ꯐꯠꯇꯕꯅꯤ, ꯑꯐꯕ ꯃꯤꯅꯒ ꯇꯥꯡꯕꯅꯤ. ꯃꯆꯥ 3 ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ. ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯆꯥꯗ ꯂꯨꯍꯣꯡ ꯀꯩꯗꯣꯡꯕ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯔꯝꯗꯦ. ꯃꯔꯝꯗꯤ ꯃꯆꯥ 3ꯁꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ, ꯍꯩꯁꯤꯡꯕꯤ ꯑꯃꯅꯤꯗꯣ ꯍꯥꯏꯕ ꯃꯃꯥ ꯃꯥꯅ ꯈꯪꯉꯤ. ꯑꯗꯨꯅꯅꯤ ꯑꯋꯥꯡ ꯁꯪꯒꯣꯏ ꯑꯆꯧꯕ ꯄꯟꯊꯧ ꯃꯊꯧꯕꯨꯡ ꯅꯤꯡꯊꯤꯕꯗ ꯂꯩꯕ ꯑꯗꯨꯗ ꯃꯆꯦ ꯍꯟꯅꯨꯔꯩꯅ ꯐꯤ ꯁꯥꯔꯤ. ꯃꯆꯦ ꯌꯥꯏꯃ ꯑꯣꯏꯔꯤꯕ ꯃꯦꯂꯩꯅ ꯂꯪꯆꯥꯛ ꯆꯥꯛꯄꯤꯔꯤ. ꯅꯥꯀꯟ ꯑꯣꯏꯔꯞ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯤꯌꯥꯏꯅꯨ, ꯃꯍꯥꯛꯅ ꯋꯥꯏ ꯇꯥꯁꯤꯜꯂꯤ. ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯃꯈꯣꯏ 2-3 ꯁꯨꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ. ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯇꯦ. ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯅ ꯃꯆꯦ ꯑꯅꯤꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏ. ꯏꯆꯦ, ꯅꯍꯥꯟ ꯅꯣꯡꯃ ꯊꯦꯡꯅꯔꯛꯄ ꯑꯩꯒꯤ ꯃꯤꯡ ꯍꯪꯍꯧꯕ ꯍꯥꯄꯨ ꯆꯨꯕ ꯄꯥꯈꯪꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ. ꯑꯃꯨꯛꯇꯣꯏꯕ ꯐꯖꯕꯗ ꯂꯩꯀꯥꯏ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯅ ꯂꯣꯏꯅ ꯍꯦꯛ ꯉꯥꯎꯅꯔꯤ. ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯅꯨꯄꯥꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯦꯡꯕꯨ ꯍꯦꯛ ꯌꯦꯡꯅꯤꯡꯉꯛꯏꯗ. ꯑꯩꯗꯤ ꯃꯗꯨ ꯇꯥꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯌꯦ. ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯗꯣ. ꯃꯆꯦ ꯌꯥꯏꯃ ꯑꯣꯏꯔꯤꯕꯤ ꯃꯦꯂꯩꯅ ꯍꯥꯏꯔꯛꯄꯅꯤ. ꯋꯥꯁꯤ ꯇꯥꯕꯗ ꯐꯤ ꯁꯥꯔꯝꯕ ꯅꯨꯔꯩꯗꯨ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯇꯥꯂꯨꯈꯣꯏ ꯍꯥꯏꯗꯤ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ, ꯃꯤꯅꯒ ꯁꯦꯟ ꯌꯥꯝ ꯄꯨꯕ ꯃꯤꯗꯨꯔꯣ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕꯁꯦ? ꯃꯦꯂꯩ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯣꯏ, ꯑꯗꯨꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯌꯦ. ꯄꯤꯌꯥꯏꯅꯨ ꯇꯞꯅ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ. ꯃꯄꯥꯁꯨ ꯁꯦꯟ ꯄꯥꯏ ꯍꯥꯏ. ꯃꯆꯥꯅꯨꯄꯥꯗꯨꯅꯒ ꯐꯖꯕꯅꯤ. ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯤꯍꯧꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ, ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ. ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯄꯤꯌꯥꯏꯅꯨ. ꯃꯄꯥꯅ ꯁꯦꯟ ꯄꯥꯏꯔꯒ ꯃꯆꯥꯅ ꯊꯕꯛ ꯁꯨꯗ꯭ꯔꯒ ꯀꯩꯗꯧꯅꯤ? ꯍꯌꯦꯡ ꯀꯣꯟꯅ ꯅꯪꯒ ꯂꯩꯃꯤꯟꯅꯗꯣꯏꯗꯤ ꯃꯄꯥꯗꯣ ꯅꯠꯇꯦ, ꯃꯆꯥꯗꯨꯅꯤ. ꯑꯗꯨꯅ ꯃꯆꯥꯗꯣ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯁꯤꯃꯅꯦ ꯊꯤꯒꯠꯄ ꯇꯥꯕꯅꯤ. ꯌꯥꯝ ꯃꯨꯟꯅ ꯃꯗꯨꯗꯇ ꯅꯪꯅ ꯅꯨꯄꯥꯗꯣ ꯀꯣꯏꯕ ꯌꯥꯏ. ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒꯨꯝꯅꯤ. ꯋꯥꯈꯜꯅ ꯄꯥꯝꯈ꯭ꯔꯕꯗ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯩ ꯑꯃꯠꯇ ꯆꯪꯗꯦ ꯍꯥꯏꯗꯨꯅ ꯅꯥꯗ ꯍꯥꯞꯇꯦ ꯃꯆꯤꯒꯤ ꯋꯥꯁꯤ. ꯀꯣꯏꯔꯒꯦ, ꯄꯥꯝꯂꯦ, ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯊꯃꯣꯏꯅ ꯄꯥꯝꯈ꯭ꯔꯦ. ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒ. ꯑꯗꯨꯕꯨ ꯈꯨꯝꯗꯕ ꯌꯥꯗꯦ. ꯀꯔꯤꯒꯨꯝꯕ ꯈꯨꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯆꯦ ꯑꯅꯤꯅ ꯁꯣꯏꯗꯅ ꯆꯩꯔꯛꯀꯅꯤ. ꯑꯗꯨꯅ ꯑꯐꯕ ꯒ꯭ꯌꯥꯟ ꯂꯩꯕꯤ ꯁꯥꯗꯨꯅ ꯇꯞꯅ ꯄꯥꯈꯨꯝ ꯄꯤꯔꯛꯏ. ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯍꯣꯏꯅ ꯍꯥꯏꯕ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯅꯤ. ꯏꯆꯦꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯅꯥꯎ ꯑꯩꯅ ꯇꯧꯔꯣꯏꯗ. ꯅꯨꯔꯩ ꯃꯅꯥꯎꯒꯤ ꯋꯥꯍꯩꯗ ꯄꯦꯟꯖꯕ ꯄꯣꯛꯆꯩ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯖꯩ. ꯅꯣꯡꯃꯇ ꯃꯈꯣꯏꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯈꯤꯗ꯭ꯔꯕ ꯃꯣꯏꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ. ꯈꯪꯉꯤ. ꯏꯆꯦꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯏꯟꯒꯅꯤ ꯍꯥꯏꯕ. ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ. ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯄꯤꯌꯥꯏꯅꯨ ꯋꯥꯏ ꯑꯗꯨ ꯄ꯭ꯔꯕ꯭ꯔꯞ ꯇꯥꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ. ꯃꯅꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯃꯆꯦ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ. ꯅꯨꯔꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯦ. ꯐꯤꯗ ꯁꯥꯗꯨꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ.
ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯥ ꯐꯥꯔꯨꯁꯤꯔꯥ? ꯉꯥ ꯊꯣꯡꯕ ꯆꯥꯗꯕꯁꯨ ꯃꯀꯨꯏꯔꯦ꯫ ꯃꯆꯦꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯃꯦꯂꯩꯅ꯫ ꯌꯥꯏ ꯌꯥꯏ ꯏꯆꯦ ꯆꯠꯁꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯏꯁꯤꯡꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯁꯦ꯫ ꯑꯗꯨꯅ ꯏꯆꯦꯅꯁꯨ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯁꯤ꯫ ꯐꯔꯦꯁꯦ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯒꯦ, ꯅꯪ ꯑꯋꯥꯠꯄ ꯂꯪꯗꯣ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯁꯤꯟꯗꯣꯛꯅꯗꯨꯅ ꯆꯠꯅꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯃꯉꯥꯏ ꯔꯥꯁꯤ ꯂꯩꯕ ꯄꯥꯈꯪ ꯂꯨꯍꯦꯟꯕ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯄꯥꯝꯗꯕꯅꯤ ꯃꯍꯥꯛꯇꯤ, ꯑꯗꯨꯅ ꯉꯥ ꯐꯥꯕ ꯈꯣꯏ ꯆꯣꯞꯄ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯍꯥꯟ ꯑꯩꯒꯤ ꯈꯣꯏꯗꯣ ꯏꯇꯥꯎ ꯊꯣꯏꯕꯅ ꯋꯥꯏꯈꯤꯕꯅꯤ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯩꯅꯧ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯗ ꯊꯣꯛꯎ ꯍꯥꯏꯅ ꯂꯥꯏꯕꯛꯇ ꯌꯥꯎꯈ꯭ꯔꯕꯗ ꯈꯦꯠꯇꯨꯅ ꯀꯥꯟꯗꯨꯅ ꯆꯠꯄ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯂꯝꯕꯤ ꯆꯠꯄꯗ ꯃꯦꯂꯩꯒ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯈꯣꯏꯃꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯔꯥꯡꯕꯨ ꯎꯕꯗ ꯊꯦꯡꯅꯗꯨꯅ ꯍꯟꯅ ꯌꯦꯡꯗꯅ ꯆꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯂꯨꯍꯦꯟꯕ ꯃꯍꯥꯛꯁꯨ ꯃꯦꯂꯩꯕꯨ ꯌꯦꯡꯗꯕ ꯁꯥꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤꯗꯣ꯫ ꯍꯦꯛ ꯎꯕꯗ ꯅꯨꯄꯤꯅ ꯌꯥꯝꯅ ꯄꯥꯝꯕ ꯃꯤꯗꯥ ꯑꯣꯏꯕꯅ ꯂꯨꯍꯦꯟꯕ ꯃꯉꯣꯟꯗꯁꯨ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯤꯆꯤꯅ ꯂꯣꯟꯅ ꯌꯦꯡꯉꯤꯗꯣ ꯊꯃꯣꯏꯅ ꯈꯣꯏꯗꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯅꯨꯄꯤ ꯃꯥꯕꯨ ꯀꯧꯗꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤ ꯃꯍꯥꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯀꯧꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯜꯂꯨꯕ ꯑꯁꯤꯅ ꯇꯁꯦꯡꯅ ꯊꯣꯛꯂꯦꯗꯣ꯫ ꯂꯨꯍꯦꯟꯕ ꯏꯀꯥꯏꯕ ꯄꯨꯝꯕ ꯅꯥꯊꯩꯗꯨꯅ ꯇꯞꯅ ꯀꯧꯔꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯃꯤꯡ ꯑꯃꯨꯛꯇ ꯈꯪꯖꯒꯦꯕ꯫ ꯈꯨꯝꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯒ ꯀꯧꯔꯛꯄꯅ ꯍꯥꯜꯂꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯦꯂꯩꯁꯨ ꯈꯨꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡꯂꯣ? ꯃꯦꯂꯩ ꯀꯧꯏ꯫ ꯂꯥꯞꯅ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯤꯠꯀ ꯃꯤꯠ ꯆꯥꯅꯩ꯫ ꯑꯃꯅ ꯑꯃꯗ ꯌꯦꯡꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯥꯎꯅꯕ ꯊꯃꯣꯏꯒꯤꯏꯍꯨꯟ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤ ꯑꯗꯨ ꯊꯃꯣꯏ ꯄꯤꯅꯔꯝꯃꯤ, ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯃꯤꯗꯣ꯫ ꯇꯨꯃꯤꯟ ꯂꯩꯕ ꯍꯧꯗꯣꯡꯅ ꯉꯥꯔꯤ ꯆꯐꯨ ꯉꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯣꯂꯤ ꯂꯩꯕ ꯂꯨꯍꯦꯟꯕ ꯃꯣꯟꯅ ꯁꯦꯡꯒꯧ ꯂꯥꯛꯏ꯫ ꯀꯅꯥ ꯈꯪꯍꯟꯗ ꯈꯣꯏ ꯆꯣꯞꯄ ꯆꯠꯄꯗ ꯃꯦꯂꯩꯒꯤ ꯃꯆꯦꯅꯤ ꯈꯪꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯅꯨꯔꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯃꯔꯤ ꯊꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯆꯍꯤ ꯑꯣꯏꯔꯛꯄꯅ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯃꯍꯥꯛꯁꯨ ꯍꯔꯥꯎ ꯌꯥꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯅꯔꯤ꯫ ꯃꯆꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯇꯧꯕ ꯑꯁꯤꯒꯨꯝꯅ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯁꯨ ꯃꯆꯦ ꯑꯅꯤ ꯈꯪꯍꯟꯗ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕ ꯇꯣꯂꯦꯟ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤ 5 ꯁꯨꯕꯤꯅꯤ ꯍꯥꯏꯕ ꯈꯪꯗꯦꯗꯣ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯏꯆꯤꯛ ꯆꯤꯛꯄ ꯅꯨꯡꯊꯤꯜꯅꯤ꯫ ꯅꯣꯡꯃ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯣꯂꯦꯟ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯎꯅꯁꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯈꯪ ꯃꯥꯅ ꯂꯩꯁꯥꯕꯤ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯗꯣ꯫ ꯆꯤꯡꯌꯥꯒ ꯑꯣꯏꯔꯦ, ꯅꯨꯡꯁꯤꯠꯅꯒ ꯂꯤꯔꯤ ꯁꯤꯠꯄꯅꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯣꯟ ꯇꯧꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏ ꯇꯣꯂꯦꯟ ꯃꯍꯥꯛꯅ꯫ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯑꯩꯅ ꯁꯣꯝꯗ ꯅꯨꯄꯤ 3 ꯀꯣꯏ ꯍꯥꯏꯕꯁꯦ ꯈꯪꯉꯝꯃꯣꯏꯀꯣ? ꯅꯨꯡꯉꯥꯏꯅꯦ ꯑꯉꯥꯡ ꯀꯣꯏꯕꯁꯤꯁꯨ꯫ ꯑꯇꯩ ꯀꯣꯏꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯅꯦ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯀꯨꯏꯅ ꯆꯠꯂꯣꯏ, ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄ ꯇꯧꯔꯒ ꯇꯣꯛꯏꯗꯣ꯫ ꯑꯗꯨꯕꯨ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯗꯤ ꯄꯤꯌꯥꯏꯅꯨꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕꯁꯨ ꯌꯥꯝꯅ ꯍꯩ, ꯑꯩꯗꯤ ꯃꯥ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯗꯣ꯫ ꯑꯁꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤ꯫ ꯄꯤꯌꯥꯏꯅꯨꯗꯣ ꯍꯔꯥꯎ ꯂꯥꯛꯂꯤ꯫ ꯇꯣꯂꯦꯟ ꯂꯩꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯪꯉꯛꯇꯨꯅ, ꯇꯥ ꯇꯣꯂꯦꯟ, ꯀꯌꯥꯝ ꯀꯨꯏꯔꯒ ꯂꯥꯛꯄ ꯅꯪꯕꯣ? ꯑꯩꯗꯣ ꯏꯆꯦ ꯑꯅꯤꯅ ꯁꯠꯊꯣꯛꯂꯛꯄ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ, ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯑꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯇꯣꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯣꯏ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ, ꯁꯥꯎꯗꯦꯗ, ꯀꯩꯒꯤ ꯁꯥꯎꯅꯤ? ꯂꯥꯛꯄꯨ ꯂꯥꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯨꯔꯦ, ꯑꯗꯣ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯅꯣꯡꯃꯇ ꯅꯪꯒꯤ ꯁꯛꯁꯦ ꯎꯍꯧꯗ꯭ꯔꯕꯗꯤ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏꯗꯣ꯫ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯄꯤꯌꯥꯏꯅꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯅꯤ ꯈꯟꯗꯨꯅ꯫ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, ꯑꯩꯁꯨꯅꯦ, ꯇꯥ ꯇꯣꯂꯦꯟꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯣꯡꯃꯗ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯦꯅꯤꯒꯤ ꯈꯣꯟꯊꯤ ꯆꯥꯔꯕꯁꯨ ꯆꯥꯅ ꯅꯪꯇꯕꯨ ꯎꯅꯔꯕꯗꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯣ ꯇꯥ ꯇꯣꯂꯦꯟ, ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯁꯥꯟꯅꯕꯤꯒꯦ ꯈꯟꯒꯅꯨꯀꯣ, ꯏꯆꯦꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯃꯃꯤꯠ ꯐꯅ ꯉꯥꯎꯔꯕꯁꯨ ꯇꯣꯂꯦꯟꯁꯨ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯄꯨꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯕꯒꯦ? ꯃꯇꯥꯡ ꯆꯥꯗꯅ ꯊꯪꯅꯕ ꯈꯨꯟꯒꯤ ꯇꯣꯂꯦꯟꯒ ꯀꯣꯏꯅꯕ ꯂꯩꯁꯥꯕꯤ ꯑꯃ ꯃꯇꯥ ꯑꯃꯒ ꯂꯥꯛꯂꯤ꯫ ꯂꯥꯞꯇꯛ ꯂꯥꯛꯂꯤꯕꯗꯨꯕꯨ ꯎꯕꯗ ꯇꯣꯂꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ, ꯋꯥꯈꯜꯗ ꯍꯥꯏ, ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯣ ꯉꯁꯤꯗꯤ, ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯣ,
Karino, hojik aini tawgadoribasibo. Karino, aini tawgadoise. As, Manga Koibase, amukta loina kainaba tarido. Chap manai laptak na tolena nupi ma unabadubu urabada laisabi aduna lakminariba laisabi mata aduda yengduna tolena lairibaduda khudomit thinduna asumna hai. Adagi sibu ta tolena dro. Madi achikpa matam asida kaidoriba. Nupi masu lai. Nati. Magi se nupi unariba haibadu oira male. Laisabi adu harakliba adomda munne yengi aduga noktuna. Aina haidra fazaba nupa koiganu mamit ngawbani haidana. Moina tawribase unaba natrabadi kadawni. Machanupidi mandi khulak ase. Laisabidu sauna lakminariba matakado thadoklamduna grong hekta tolena lairiba domda zensinduna hekta hai makhwang adu metuna ayakpa khonjenda. Ta tolen nangdi mpham asida kadawriba ha nupi sina kana namu ngasai labu chakani aigi unaba sangoi hairammadani aduga kadawrinoba achikpa mafam asida. Mamai mami ngaksang hek ngangi ngayak asida kari khomsige haibadu faw khangdi ikla tawduna makok hotuna lairami. Magi matawda nupi adu sauna amuksu hai. Khumuna jindo kanano haiba ha kanano ba nupi se tumina leibaga yaroyi khumuna jindo. Pikta pikliba angangmakti nattabana hainariba wari tawriba mataw aduda karino khan jingnariba se achumba oiradra khanduna piyainu mahaksu tolenda onsenduna asumna hai. Ta tolen kaino nupi sina haribase ha khumo aini jingnaribase chumgadoribo. Tolen masana lanba oibana nupi anigi wahangi pakhum piba ngamde adubu khumdaba yade khanduna tapna khummi. Ai asengba haige nakhoi nimak taw. Hoi chume noi anise aina lona koibani. Piyai nu adu khanglaw lawi. He huramba nang na ainu si haido asi onya bagiro nang aikhogi cheda haidoke. Laisabi amaduso thabak yeiduna hare ngamida konthongnaso nangi ki homa mipa manamito ko thopigi kaya dangam libanu tawribase. Lambi aduda awaitana khatnari pakhang ni samakhoi adu haujeti nupi animak sauni loine chakri. Pele dago tolen nangi na daw se onthoknaso phangaroi nang mapoksi magi nupi phangaroi ai uchi da mu hanjin mana pharani. Laikai da thokpa wa thokpo khun pumba khangde haibrado aduna tolengi thodok adubo khun aduda leiba miyam pumana loine khangnari. Laikai gi leisabi mayam ama mana lona koiramba nupi pumba khangnarabada tolenbu khun laikai da nupi manga koiba pakhang haina khangnakirami. Numidangi matamni macheni changduna chairabada tumthok hipthau yadri angang wakhal ka oiri ahing ni haibagi akiba adu na thaiduna mathamoi seni nungsiruba oibana ahing aduda tolengi mayumda makhongna thongna laktuna thong thelle piyainu. Ho kana lege thongse amukta hangbiyo. Ta tolen thong hango ai piyainu ni. Kauriba sitarabada imungdagi tolen amadi mama tampa thorai. Tawrakliba phibam asida laikaina ukhrabadi khanduna prap imungda pusinbi aduga mama tampana asumna hai. Karino nupi macha nangna tawrakliba sibo. Ima ai pumnamak thengnarage haiduna akiba puma thadokduna yumasida mau oirage haiduna ai laklabani. Wahai asigi iroina piyaino tamphagi makhongda soktuna khuiramje. Tawriba mataw aduda tolendi harauna lei. Tampha machada chai. Masi pumba nangnani namit yamloba nangna thohanbani. Karigi mi thamoi bisanari ha nungsibase phagi nate. Nungsibada phagi tawba yaba natine. Mama macha imung aduda sanariba wari adubu tarabada mapa oiriba lukhoi thoraktuna asumna hai. Thengsu thengi pathanaba tawru karidi hainigi asumna tho haiduna thoklabani aduna pumnamak thengnaba tabani. Asumna mathangi numitni paw haidokpa chatli adubu ngaihaki asaubana mangjin thaduna inthokduna thamba pamde haiduna manaw nupi atombiba yumda thinbiru aduga luhongmagi matam leplasi hainaredo. Laikai thokiba nupi yamna koibagi wathok adu Luhenba manana tari aduna mahaksu kiraduna masagi maran masana yazaduna nupi anida asengbadu sengdoktuna tumina leirami. Machin manaw anidu amana amada yamna nungainaramdi adubu karidi hairuni haukhre loikhre. Haukraba loikraba warida khanjinbada awaba machak nattana hena phangloi khanduna tumin laithoknari.
Imong anina matam lepnaduna Tolen amadi Piano luhongli. Luhonglaba oibana Tolen mahak hanagum tawdri. Yumgi khanduna thabak suba chatuna sen tali. Tampha amadi lukoisu mamawgi seba phangli. Amadi majanupana gyan tarakpasida yamna haraujarami. Matamgi khongchati khanghoba nati matamna hongbana miyoibasu hongi asumna macha yaurakli. Piano amadi Nuray hana nungsinabadudagi hena nungsiba haibadu oirami. Asumna haujiti makoigi imung ase harau tayamna ingna jikna palami. Adubo laikana Tolen budi Nupi manga koiba pakhang haiduna khangna hauri.